Amit Shah ga Khemchan ga unakre nupi gi IRB battalion ama hangbagi ayaba pirakre ministry expansion tobagi wafam haujisu laikhai tanadre khudaki oina Delhi da laknaba kawrkiba chief minister Yumnam Khemchana ngasi ayuk pung 13 makhairom tarakpada parliament house complex da union home minister Amit Shah ga unakre state asigi haujik oriba law and order gi matangda wari sanabaga loinana Manipur da nupi khaktagi oiba Indian Reserve Battalion IRB ama hangnanabagi ayaba pirakre Thuna yangna nupi IRB personnel chanipan gi mathakta launabagi thabak paikhat kadawri khongset aduda Manipur gi home commissioner N Ashok Kumar su saruk yakhi thajabi aba mafamdagi phangba pauna hai handakta kuki amasung tangkul gi marakta thokiba irang adu center na yamna lumna lawi maka sandoktanaba irang adu loisinhanaba akanba thabak lokhanaba su chief minister da union home minister na khangalaki masida sunatana NSN IM gi kedar mari hat kibagi thokdokta Urkul district headquarter da thokiba thokdok adu gi matang da su makoi ani yamna kupna wa khanaki state asigi miyamna national highway singda aki tujungba yaudana chathok chasin tawba yahanaba hanadagi lokhulakpa thabak thorum singatu khara hena yangsin loisinaba su chief minister da home minister na khangalaki thajaba yabo pau amana hai chief minister yauna cabinet minister manga wasak lokrba matungda hangduna lehoriba minister tarit ki pharmacy athuba matamda mention gani haibagi thajaba leitri minister expansion tawbada center gi maikai dagi apamba ama fawba phungdorakba leitri state mari amasung union territory amagi mikhal April 9 amasung 16 da pangthokadorbe sida center leader sing kok thadaduna leiri tangai fadana April 9 da pangthokadoriba Assam gi election asi hek loidri phawbadi Manipur gi minister expansion tawbagi wafam lairoi tawri adumakpo ngasi chief minister ga union home minister ga wari sanaba aduda minister expansion gi wafam yaukibra haibadudi haujik phawba chapchana khangba ngamdri chief minister ga naknaba myu singdagi phangba pawgi matungina handaki khongset asi mapung oina state asigi law and order gi maramda wa khanaba oina tawi ching amasung tamda khulai makatana fagat anabagi operation hena kankhat anabagi wafam su Amit Shah na phongdor I hairi